Manipur ge oiriba fibam asigi matangda Cocomi, Amuco amasung Focs ki mihut kangbu singa Ministry of Home Affairs ki official singa ngasi ayuktagi New Delhi da unaduna wari sanaba hokre wari sanaba gi thabak adu ayuk pung 12 makhairom tab adu aidagi hauduna nungthil pung ani fauba chathaki haire wari sanaba adu da hojik Manipur miyamna thengnariba issue sing maruoina IDP amasung Laumi singi yaifanaba amadi free movement mapung fana lehenabagi matangda priority piduna khannainake wari sanabagi thabak ase nungthil pung anida lunch break piraga makhata na chathakigani haire panbayabadi haukiba April mangada maitai amasung kukizo gi mihut kangbu kharaga Ministry of Home Affairs ke official singapore unaduna wari sanaba laikhrabane madugi matungda anirak suba oina me kuntareta Cocomi amasung Focs ki mihut singa Home Affairs Ministry ge official singa tongan na unaduna wari sanakhrabane wari sanakiba singa aduda tampaki CSO singi maikai degi state asigi amade miyam ge interested demand kaya thamba laikhrabane ngasi wari sanariba asina ahumlak subane